ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯈꯜꯂ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯁꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯦ ꯁꯨꯃꯥꯏꯅ ꯑꯋꯥ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯊꯣꯛꯈ꯭ꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯍꯧꯒꯦ ꯃꯣꯏ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯁꯨ ꯌꯥꯏ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯊꯥꯖꯗꯦ ꯌꯥꯎꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯧꯁꯨ ꯇꯧꯔꯝꯃꯣꯏ ꯁꯨꯃꯥꯏꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯐꯦꯃꯤꯂꯤꯅꯁꯨ ꯌꯥꯔꯣꯏ ꯀꯩꯅꯣꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯍꯤꯡꯕꯗ ꯆꯪꯒꯗꯕꯗꯣ ꯇꯉꯥꯏꯐꯗꯅ ꯆꯪꯒꯗꯕꯗꯣ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯑꯍꯦꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯁꯦ ꯑꯍꯦꯟꯕꯗꯨ ꯌꯥꯝꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯉꯝꯃꯤ ꯑꯍꯦꯟꯕ ꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯁ ꯏꯅꯐꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯏꯕ ꯈꯟꯕ ꯁꯤꯅ ꯀꯃꯥꯏꯅ ꯍꯦꯟꯅ ꯄꯥꯏꯒꯅꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯍꯦꯟꯅ ꯀꯃꯥꯏꯅ ꯄꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄ ꯍꯣꯠꯅꯕꯁꯤ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤ ꯃꯈꯩꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ ꯋꯥ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯚ꯭ꯌꯨ ꯑꯃꯗ ꯁꯨꯃꯥꯏꯅ ꯎꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯗꯤ ꯄꯩꯁా ꯍꯦꯟꯅ ꯀꯩꯁꯨ ꯄꯥꯏꯕ ꯄꯥꯝꯗꯦꯗ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯑꯩꯈꯣꯏꯒꯤ ꯖꯁ ꯏꯅꯐꯇ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯆꯥꯅ ꯊꯛꯅꯕ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯗꯦꯗ ꯏꯃꯨꯡ ꯆꯥꯅ ꯀꯣꯟꯅꯔꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯝꯕ ꯃꯤ ꯃꯈꯩꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯇꯕ ꯌꯥꯝ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯈꯟꯖꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯌꯥꯝ ꯁꯥꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯎꯏꯌꯦꯕ ꯁꯤ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯁ ꯏꯅꯐ ꯄꯥꯏꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯆꯥꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯆꯥꯔ ꯊꯛꯄ ꯀꯣꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯍꯦꯟꯕ ꯄꯥꯝꯗꯦ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯁꯨꯝ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯑꯩ ꯋꯥꯈꯜꯗ ꯁꯦꯜꯐꯤꯁ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯦꯗꯅ ꯃꯌꯥꯝꯒꯤꯗꯤ ꯀꯗꯥꯏ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯆꯥꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯣꯟꯅꯔ ꯂꯣꯏꯔꯦ ꯑꯩ ꯍꯤꯡꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯂꯥꯛꯏ ꯁꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯁꯦꯜꯐꯤꯁ ꯑꯣꯏ ꯈꯜꯂꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤ ꯇꯝꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯑꯐꯕ ꯃꯤꯅꯤ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ ꯃꯤꯅꯤ ꯃꯤꯉꯣꯟꯗ ꯆꯨꯝꯅ ꯆꯠꯄ ꯃꯤꯅꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯅꯥꯔꯒ ꯅꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯅꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯏꯀꯪ ꯊꯣꯛꯄ ꯖ꯭ꯋꯥꯔ ꯍꯥꯕ ꯁꯤ ꯃꯌꯥꯝ ꯑꯃꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯤꯅꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯁꯨ ꯀꯣꯔꯣꯅꯥꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯃꯌꯥꯝ ꯄꯤꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇꯧ ꯃꯥꯜꯂꯝꯃꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯑꯣꯏ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯝ ꯌꯧꯔꯛꯏꯁꯤꯅꯤ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯃꯨꯡ ꯑꯃ ꯌꯥꯝ ꯋꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯌꯥꯝ ꯋꯥꯅ ꯈꯥꯡꯉ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ ꯆꯪꯉꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯋꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯁꯤ ꯑꯩꯈꯣꯏ ꯈꯥꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯋꯥꯍꯩ ꯐꯖꯕ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯄꯒ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯋꯥꯔꯤꯕꯗꯨ ꯀꯣꯛꯅꯕ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯣ ꯄꯩꯁꯥ ꯑꯣꯏꯔꯣ ꯃꯇꯦꯡ ꯄꯥꯡꯉꯨꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯋꯥꯃꯤꯟꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯥꯏꯗ ꯐꯖꯅ ꯋꯥꯍꯩ ꯃꯇꯦꯛ ꯈꯤꯇꯪ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯣꯛꯂꯛꯄꯗꯨ ꯑꯗꯨꯒ ꯀꯔꯝꯕꯅ ꯃꯤꯗꯨꯅ ꯍꯔꯥꯎꯕ ꯍꯧꯒꯅꯤ ꯀꯔꯝꯕꯅ ꯃꯃꯨꯡ ꯄꯦꯜꯂ ꯂꯩꯍꯧꯒꯅꯦꯕ ꯃꯅꯤ ꯏꯁ ꯅꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥꯁꯤ ꯆꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯇꯉꯥꯏꯐꯗꯅ ꯀꯝꯄꯜꯁꯔꯤ ꯆꯪꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯅ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯪꯗꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯤ ꯀꯝꯄꯜꯁꯔꯤ ꯆꯪꯉꯒ ꯂꯩꯔꯒꯗꯕ ꯄꯣꯠꯁꯦ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯈꯪꯍꯟꯒꯦꯕ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯀꯔꯤ ꯂꯩꯔꯒꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯃꯊꯧ ꯇꯧꯒꯦ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯒꯦ ꯁꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯦ ꯀꯃꯥꯏꯅ ꯒ꯭ꯔꯣꯠ ꯇꯧꯍꯟꯒꯦ ꯁꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯈꯪꯍꯟꯒꯦꯕ ꯁꯤ ꯃꯔꯝꯗ ꯀꯔꯤ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯂꯨꯔꯒꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯇꯝꯃꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯐꯥꯎ ꯇꯝꯕꯤꯔꯛꯇꯦꯕ ꯍꯌꯦꯡ ꯇꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯗꯕꯁꯨ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯝꯃꯛꯄ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯅ ꯇꯣꯛꯑꯒ ꯂꯩꯈ꯭ꯔꯕꯁꯦ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯅꯍꯥꯟꯋꯥꯏ ꯇꯝꯃꯛꯄ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗꯅ ꯇꯣꯛꯈꯤꯕꯁꯨ ꯌꯥꯕ ꯁꯤꯖꯤꯟꯅꯔꯛꯄꯁꯨ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯦꯕ ꯑꯗꯨꯝꯕ ꯅꯣꯂꯦꯖꯇꯨꯗꯤ ꯑꯗꯨꯒ ꯀꯝꯄꯜꯁꯔꯤ ꯆꯪꯒꯅꯤ ꯈꯪꯍꯟ ꯂꯩꯔꯕ ꯄꯣꯠꯁꯦ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯍꯥꯞꯄꯤꯔꯛꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁ꯭ꯀꯨꯜꯗꯁꯨ ꯀꯣꯂꯦꯖꯇꯁꯨ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯕ ꯈꯔ ꯊꯤꯖꯕ ꯈꯔ ꯈꯪꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣ ꯁꯤ ꯈꯪꯗ꯭ꯔ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅ ꯍꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤ ꯀꯩꯅꯣ ꯁꯤ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯒꯦ ꯁꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯪꯅꯕ ꯇꯧꯃꯤꯟꯅꯁꯦꯕ ꯁꯤ ꯅꯣꯂꯦꯖ ꯇꯥꯟꯅꯕ ꯇꯧꯃꯤꯟꯅꯁꯦꯕ ꯂꯥꯏꯔꯤꯛ ꯄꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯕ ꯂꯥꯏꯔꯤꯛ ꯈꯔ ꯑꯩꯅ ꯐꯩ ꯈꯟꯖꯕ
ซึ่งป่าวอย่างนี้เพราะไฟขันจะอะไรก็ได้วิดีโอที่มาค่า description นะครับเจอกันแม้ในที่สิ่งตัวAmazon ได้ออนไลน์ก็เป็นอะไรกันเป็นยังไงatau memang orang tu orang lupa benda banyak. Atau kebiasaan hai sing mata sih aku na awal aku na tahu apa compulsory subject mana apa tahu apa tu ni mungkin sih compulsory subject apa mana aku para kan na tahu ni sih. Kemarin kebiasaan sih kan apa yang ni mata sudah aku bukan sekat ni sih. Di mana ni semaina kan bersih sih aku tahu nanti sih negatif tu ubi kan. Jadi aku ni memang kurang sih hari nanti. Orang lagi baik sih hari nanti, itu shortcut di lebih dari satu yang shortcut lebih dari satu hari nanti. Macam ni niom lagi banyak. Si aku ni niom tu kan nak nak pada nak aku juga bisa kan apa yang bahaya tu biar. Aku nak just enough sih nanti aku kita tahuความdia tu nakไปsah sih kanไปภาษาdia aku nakนี่ตัวaku nakมีมาเต็มความต้องaku rasa akuนี่ตัวnakความ Memang masih kita video sih mata sih berjalan. Memang hanya ini channel si subscribe tu tapi yang orang beri hanya beri yang orang beri memang channel si subscribe tu berkau video. Memang itu semua mungkin video macam macam siapa yang macam video tu mungkin guys.